Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan ba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakhtagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromjari ELITETV ki test of cartoon mahau meng ta videos ham taramok churi marun ngasi imphal phongo pause singi cartoon sing da cartoonist na kari haining liba kari phongung liba kari wakal khalang ba habdu myam sanong thamjage an dolo khajage sangai stress ki onthok pani da isa onthok pani da yam phajaba wan thok leiba cartoon nam ko yawre ngthausi chatle mang tharaga magi manai masan myam hina pe pairaga matung de inare sida khwangchet ka laktana dagi thang paidana myam ngthausi pe khalaga ra ngthausi na haibane kama haigeda Karino, Hojibu Sagar Tugaini Mami Yorine. PR Tambana Pai Haibasu Yorine. A lion never looks back when small dogs barks. Pazao Dreduna. Nongsana, Kayumai Matung the Hunaus in the Pepa Comodo. Kaidong the Handa Ying Deduna. Nanga Mangusunu, Tonimba Gusanu, Samu Manunda Pena Kumugumani Haibagi, Pungdok Payam Fazaba Adumba, Wan Toleba, cartoon in Etamzage, Masi. Housing under your ma'am Sinezi. To Millay, Kashuto, the Havana Singba, CM and Ingaba, CM Pantado, BJP boycott, and I am to Millay, you say. Aduni Adena, Koshuku electoral elections, Sahi Mani, Sahi Mazal Travani, Korokan Lakraga, ma'am, Toantoma campaign, Hodonarapa, Handak City, Koi, regional parties to Mayamo, Mayon Chongapa, the absolute majority Fangoi, Aduna coalition government Lakani, and I am saying Ning Chonga than Housing Sea, Lan Gasang, the election campaign, Hongarabani. Adu yamna fazaba aduni manan thona phongdok pa ngai ning thosina phongdok pa hai taring thosi kana no Manipur ning thosi kana oidi hairagadi aduni ning thona thaini gi koi gi ipai phugi ju jate ko leba ngai badu gi khana ning thona mo chinbe wan no lion never looks back when small dogs bark ana yam fazaba dumba wan tholai ba cartoon ne thamjage patang dalai sina khoi sana leba ki loire dana adani loire dana sina khoi ahal ni kusi wari sana bane kamai sana ge da vote budi Paisa say Kairaga, Dumkani Dana, Anjana Hybriduneva. I'm a Sinakumani Kamago. Adudi Cookie Lana Sizu, Paisa say Kairaga, Lusin Hello Danana. Has the election me out, don't do any man, Manang, Amna was the Paisa, but Hatan, Rakuni, Potter, Magil polishing Manga, Batare, Doba, or the open bottle polishing Taraka people, Tongarakini, Karamna, Botters in the Kale, say him, Manunda, Umto Laga, Kulsi, the Tokari Tori, Legai, the Karitori, Ying, the Bokambu, who could do no. The camp they could say Mangala, was the Palisinteret, Hogan, Nipal, Hogan, Tarala, Hogan, a portion of Hogini. I were regarded them, they Taraktuini, some momentum the Ladam Daba. I think no to Mukung the Lak, the Laka, the Lak, and a complaint on Laduni. Both you go, Pashana Cardum, Sekharadum Candida, High Candida. I do the cookie lanas is a Pashasa Kayagalo Shalodana. Has a cookie in a Torisi, cookie champagne, Matonale, Dumba, Zatini, Moji, Kili Moji. Sauba Maiti, land die, at the Matakta, Nagadamu land tie, Hosimuna Tadisi, Koi Pangan Nangare, Pangan Cresson Leba, Aduga, Koigi, Nepali, Gumba, Lajanako. Masu Nepali, the moon control, Tamatam, Manikampo with Adunazi, Lands, Moito, yes, Nicola, Papa Potoraga, no Maton, Ribbon, Angang, Dr. Emiamsi, drone captured and I make a rang from Luhum, we told you to see Hatu Eveni.
ꯑꯩꯈꯣꯏ ꯌꯦꯡꯉ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯇꯨꯝꯃꯒ ꯐꯃꯨꯡ ꯂꯩꯖꯕ ꯁꯤꯔꯤꯕꯅꯤ ꯅꯨꯡꯉꯥꯏ ꯂꯤꯂꯥꯁꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯀꯨꯀꯤ ꯂꯥꯟꯁꯨ ꯄꯩꯁꯥꯅ ꯂꯣꯏꯁꯜꯂꯣꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯔꯦ ꯃꯥꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯑꯗꯨꯗ ꯃꯥꯅ ꯁꯥꯔꯁꯤꯗ ꯍꯪꯒꯠꯄꯅꯤ ꯀꯃꯥꯏꯅ ꯁꯥꯔ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯕꯁꯤꯡꯒꯤ ꯁꯞꯄꯣꯔꯠꯀ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯁꯤꯅꯦꯅ ꯍꯪꯉꯤꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯦ ꯃꯣꯏ ꯆꯪꯉꯛꯑꯦ ꯑꯦꯛꯁꯇ꯭ꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯅꯥꯝꯂꯤꯗ ꯑꯗꯒꯤ ꯁꯤꯗꯩꯗ ꯆꯣꯔꯣꯗ ꯃꯌꯥꯝ ꯇꯧꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯌꯥꯝ ꯀꯦꯅꯦ ꯕꯤ ꯆꯪꯉꯦꯗꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯒꯤ ꯇꯥꯍꯩꯗꯕ ꯑꯣꯏꯗꯕ ꯍꯩꯖꯤꯟꯅꯕ ꯈꯣꯠꯆꯟꯅꯕ ꯃꯌꯥꯝꯁꯤꯅꯤ ꯇꯣꯡ ꯂꯥꯎꯕꯒꯤ ꯊꯧꯗꯣꯛꯇꯨ ꯌꯨ ꯀꯦꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯇꯛꯇ ꯇꯛꯁꯤꯜꯂꯒ ꯀꯣꯏꯁꯟ ꯄꯥꯎꯃꯤ ꯃꯌꯥꯝ ꯍꯪꯖꯤꯜꯂꯨꯔꯀꯥꯟꯗ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯪꯉꯛꯈꯤꯒꯦ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯑꯣꯏꯗꯕ ꯄꯥꯗꯕ ꯑꯣꯏꯗ ꯄꯥꯗꯕ ꯀ꯭ꯂꯦꯝ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯝꯃꯣꯅ ꯍꯨꯔꯥꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄꯣ ꯑꯗꯒꯤ ꯅꯍꯥꯔꯣꯟ ꯑꯃ ꯍꯦꯛꯇ ꯐꯥꯎ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯅꯍꯥꯟꯒꯤ ꯀꯥꯞꯄꯝꯕ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯗꯨ ꯃꯥꯅꯅꯦꯅ ꯋꯤꯗꯥꯎꯠ ꯏꯚꯤꯗꯦꯟꯁ ꯋꯤꯗꯥꯎꯠ ꯄ꯭ꯔꯨꯐ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯆꯥꯡꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯁꯨꯝ ꯋꯥꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯁꯥꯔ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯕꯁꯤꯡꯒꯤ ꯁꯞꯄꯣꯔꯠꯀ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯁꯤꯅꯦꯅ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯟ ꯊꯣꯛꯂꯛꯏꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯍꯧꯖꯤꯛꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯈ꯭ರೆ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥ ꯈꯪꯗꯕ ꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯇꯧꯔꯝꯗꯦ ꯃꯁꯤꯁꯦ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏꯒꯤ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯂꯣꯏꯁꯤꯟꯕꯁꯦ ꯃꯁꯥ ꯇꯨꯝꯅꯕ ꯂꯣꯏꯁꯤꯟꯕꯁꯤꯒꯤ ꯉꯥꯏꯅꯕꯁꯤꯗ ꯍꯧꯖꯤꯛꯁꯤ ꯆꯠꯅꯕꯤ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯃꯗꯨ ꯌꯨ ꯄꯤꯊꯛꯀꯗꯕꯅꯤ ꯀꯔꯤ ꯇꯧꯒꯗꯕꯅꯤ ꯆꯥꯅꯕ ꯀꯔꯤ ꯇꯧꯗꯅ ꯍꯛꯆꯥꯡꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗꯒ ꯇꯧꯔꯗꯤ ꯏꯪꯕ ꯏꯪꯊꯝꯊꯥꯗꯒꯗꯤ ꯃꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯦ ꯑꯗꯨꯝ ꯀꯥꯂꯦꯟ ꯊꯥꯗꯁꯨ ꯑꯗꯨꯝ ꯇꯧꯅꯔꯦ ꯃꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯇꯧꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯪꯒꯨꯝꯕ ꯌꯥꯎꯔꯤꯕ ꯄꯣꯠꯂꯣꯏꯕꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯃꯃꯤꯡ ꯃꯊꯥ ꯏꯁꯤꯟꯅꯔꯅꯤ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯒ ꯁꯣꯔꯥꯠ ꯅꯣꯡꯉꯥꯜꯂꯒ ꯇꯧꯕꯁꯨ ꯌꯥꯎꯏ ꯈꯔꯅ ꯁꯝꯖꯟꯕ ꯈꯔ ꯑꯃꯅ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯉꯥ ꯇꯪꯕ ꯇꯧꯏ ꯉꯥ ꯇꯪꯕ ꯀꯨꯏꯅ ꯉꯥ ꯍꯦꯜꯂꯛꯄꯒꯤ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯇꯪꯕꯁꯨ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯅꯣꯡꯃꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯄꯨꯂꯞ ꯂꯣꯏꯁꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯤ ꯂꯥꯁꯀꯤ ꯃꯁꯥ ꯇꯨꯝꯕꯒꯤꯁꯦ ꯃꯁꯤꯁꯤꯗ ꯌꯨ ꯂꯤꯇꯔ 5-10 ꯆꯥꯅꯕ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯕꯨꯖꯤꯌꯥ ꯕꯨꯟꯗꯤꯌꯥ ꯁꯥ ꯉꯥꯗꯤ ꯑꯗꯨꯝ ꯆꯥꯁꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗꯒ ꯅꯥꯀꯟꯗ ꯄꯨꯊꯣꯛꯑꯒ ꯁꯤꯗꯩꯗ ꯃꯁꯥꯗꯣ ꯇꯨꯝꯅꯕ ꯑꯗꯩ ꯇꯜꯂꯛꯑꯒꯗꯤ ꯃꯁꯥꯗꯣ ꯍꯦꯛꯇ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯍꯩꯊꯈꯤꯕ ꯀꯥꯎꯊꯈꯤꯕ ꯀꯥꯔꯨꯡꯒ ꯇꯧꯔꯒ ꯊꯥꯗꯈꯤꯕ ꯃꯌꯥꯝꯗꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯂꯥꯁꯇ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄꯒꯤ ꯁꯤꯟꯅꯝꯅꯦꯕ ꯑꯗ ꯅꯍꯥꯁꯤ ꯂꯩꯔꯝꯕꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯍꯪꯕꯅꯤ ꯍꯩ ꯅꯪꯁꯨ ꯑꯗꯨ ꯍꯩꯔꯕ꯭ꯔꯥꯅ ꯄꯦꯛ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯄꯣꯠꯂꯣꯏꯕꯒꯤ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯑꯗꯩꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯄꯣꯠꯂꯣꯏꯕ ꯁꯨꯝ ꯌꯥꯎꯕꯗ ꯇꯦꯁ ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯍꯩꯈ꯭ꯔꯦ ꯈꯨꯔꯥꯏꯉꯣꯅ ꯁꯨꯝ ꯄꯣꯠꯂꯣꯏꯕ ꯁꯨꯝ ꯌꯥꯎꯔꯛꯄ ꯃꯌꯥꯝꯒꯤ ꯅꯍꯥꯅꯤ ꯑꯩꯅ ꯈꯔ ꯐꯩ ꯈꯔ ꯊꯦꯡꯉꯝꯃꯁꯨ ꯇꯧꯔꯁꯨꯅ ꯑꯩꯈꯣꯏ ꯂꯣꯏꯕ ꯃꯆꯥ ꯇꯨꯝꯕ ꯌꯥꯎꯕꯒꯤ ꯇꯧꯕꯗꯤ ꯁꯨꯝ ꯂꯥꯜꯂꯛꯄ ꯄꯦꯛ ꯂꯥꯜꯂꯛꯄ ꯑꯗꯩꯗꯤ ꯁꯨꯝ ꯄꯣꯠꯂꯣꯏꯕꯗꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯁꯨꯝ ꯌꯥꯎꯕꯗ ꯇꯦꯁ ꯇꯧꯔꯨꯕ ꯑꯗꯨꯝ ꯍꯩꯈ꯭ꯔꯦ ꯈꯨꯔꯥꯏꯉꯣꯟ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯈꯠꯂꯛꯑꯦ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯃꯌꯥꯝꯁꯦ ꯊꯨꯝꯖꯤꯟꯅꯔꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣই ꯊꯛꯄ ꯆꯥꯕꯗꯣ ꯑꯗꯨꯝ ꯐꯪꯗꯣꯏꯅꯤꯅꯦ ꯂꯦꯝꯅ ꯃꯣꯏꯕꯨ ꯂꯦꯝꯅ ꯐꯪꯉꯦꯅ ꯍꯨꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯕ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯁꯨꯝ ꯊꯛꯄꯗꯒꯤ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄ ꯑꯃꯒ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯑꯃꯈꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯨꯗ ꯑꯍꯜ ꯑꯅꯤꯁꯤ ꯆꯥ ꯁꯨꯝ ꯊꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯑꯃꯁꯤꯅ ꯍꯥꯏ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯦꯛꯇ ꯁꯤꯟꯗꯣꯛꯂꯗꯤꯅ ꯑꯃꯁꯨꯡ ꯁꯤꯟꯗꯣꯛꯅꯤ ꯑꯄꯥꯝꯕ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯩꯗꯣ ꯑꯃꯁꯨꯅ ꯍꯥꯏ ꯃꯨꯟꯗ꯭ꯔꯤ ꯃꯨꯜꯂꯒ ꯃꯇꯥꯏꯅ ꯀꯦꯟꯖꯔꯛꯀꯅꯤ ꯋꯥꯔꯨꯅꯨꯅ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯀꯦꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯦꯟꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯇꯝꯁꯦ ꯂꯣꯏꯁꯤꯟꯒꯗꯧ ꯃꯥꯜꯂꯦ ꯃꯇꯝꯁꯦ ꯂꯩꯔꯛꯇꯕꯅꯤ나 ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯗꯨꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯪꯂꯤꯁꯁꯦ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯤꯠ ꯗ ꯄꯔꯁꯟ ꯃꯦꯟꯁꯟ ꯍꯤꯌꯔ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯄꯜꯂꯤꯕ ꯃꯐꯝꯁꯤꯗ ꯄꯜꯂꯤꯕꯁꯦ ꯐꯣꯔ ꯑꯦꯔꯦꯁ ꯂꯦꯠ ꯋꯤꯠ ꯗ ꯀ꯭ꯔꯥꯏꯁꯤꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯐꯥꯎ ꯑꯣꯏꯅ ꯄꯜꯂꯤꯕꯁꯦ ꯏꯁ ꯍꯥꯔ ꯍꯥꯁꯕꯦꯟ ꯑꯣꯟꯂꯤ ꯑꯦꯟ ꯁꯤꯁ ꯄꯋꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯗꯨꯝꯅꯤ ꯀꯦꯟ.ꯑꯦꯐ.ꯄꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯟꯅ ꯁꯤꯟꯗꯨꯅ ꯄꯤꯄꯜꯁ ꯏꯟꯗꯤꯖꯤꯅꯁ ꯄꯤꯁ ꯄꯥꯡꯊꯣꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯏꯐꯤꯖꯤꯒ ꯃꯩ ꯊꯥꯔꯤꯗꯨꯅꯤ ꯑꯗꯩꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ
ꯐꯥꯎ ꯈꯣꯠꯂꯨꯅ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯦꯕ ꯀꯅꯥꯒꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯀꯩꯗꯧꯕ ꯃꯥꯅ ꯄꯥꯋꯔꯗ ꯂꯩꯕ ꯑꯗꯨꯅ ꯃꯥꯅ ꯚꯣꯠ ꯀꯥꯏꯁꯨ ꯁꯤꯗꯩꯗ ꯀꯨꯀꯤꯒꯤꯗꯤ ꯁꯥꯒꯩ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯂꯥꯂꯧ ꯂꯨꯞ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯗꯣꯡꯉꯦꯜꯒꯤ ꯒ꯭ꯔꯨꯞ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯎꯀꯤꯞꯀꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯕꯅꯤꯅ ꯃꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯅ ꯈꯨꯟꯁꯨꯅꯤ ꯌꯨꯝ ꯃꯔꯤ ꯃꯉꯥ ꯇꯥꯔꯒ ꯈꯨꯟ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯁꯦꯇꯜꯃꯦꯟꯒꯤ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯤ ꯂꯩꯆꯩꯅ ꯀꯟꯒꯗꯕꯅꯤ ꯃꯗꯨ ꯆꯤꯡꯊꯣꯛꯑꯒ ꯃꯤ 10 ꯂꯩꯕ 10 ꯂꯩꯕꯗꯨ ꯚꯤꯂꯦꯖꯅ ꯄꯤꯊꯣꯛꯑꯝꯕ ꯑꯗꯒꯤ ꯔꯦꯁꯇꯥꯔ ꯇꯧꯗꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯝꯕ ꯑꯗꯒꯤ ꯊꯥꯡꯖꯤꯡꯗꯒꯤ ꯊꯥꯡꯇꯤꯡ ꯑꯣꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯃꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏ ꯄꯇꯥ ꯄꯤꯊꯣꯛꯑꯝꯃꯤꯅꯦꯕ ꯂꯣꯛꯇꯥꯛ ꯃꯌꯥꯏꯁꯤꯗ ꯃꯄꯥꯟꯁꯤꯗꯩꯗ ꯃꯤ ꯂꯣꯛꯇꯥꯛ ꯃꯅꯨꯡꯗꯨꯗ ꯄꯇꯥ ꯄꯤꯗꯅ ꯑꯗꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯈꯣꯌꯥꯊꯣꯡꯒꯤꯗ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯄꯇꯥ ꯄꯤꯔꯤꯅꯤ ꯍꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯅ ꯍꯩꯇꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒ ꯃꯌꯥꯝꯅ ꯐꯥꯎ ꯑꯗꯨꯅ ꯇꯧ ꯑꯅ ꯍꯩꯕ ꯂꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯀꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯔꯗꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯀꯔꯤ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯐꯤꯕꯝꯁꯤ ꯂꯩꯔꯤꯁꯦꯅ ꯎꯠꯂꯛꯄ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯗꯦꯠ ꯑꯣꯐ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमई मथक टोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंगबद चंगबा अफबो मखल की खुसु खुलाई अमदी मशीन मरांग काइद लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगा लेबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा कया सुमायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लायंगबत नतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब कमरी लेनबसिंगसु अताबा ममलदा फंगल्ली ngasimaglenshin biro amadi kudong chaba singa silobiho hena kubam rol gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani